ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯔꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ. ꯐꯖꯔꯕ ꯎ ꯋꯥ ꯀꯌꯥꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯐꯖꯔꯕ ꯇꯨꯔꯦꯜ ꯑꯃꯁꯨ ꯆꯦꯜꯂꯤ. ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯄꯤꯛꯄ ꯁꯣꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯈ꯭ꯋꯥꯡ ꯀꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯃꯒ ꯃꯥꯅ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯖꯕ ꯍꯨꯏ ꯑꯃꯨꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ. ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯨꯏꯗꯨ ꯅꯠꯇꯅ. ꯑꯍꯜ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯜꯂꯕ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯑꯉꯝꯕ ꯈꯔ ꯅꯤꯖꯗꯨꯅ ꯃꯗꯨꯗ ꯐꯪꯂꯛꯄ ꯆꯦꯡ ꯆꯥꯛ ꯈꯔ ꯑꯗꯨ ꯄꯨꯔꯛꯂꯒ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯌꯥꯝꯅ ዋꯅ ꯆꯩꯇꯦꯛ ꯈꯔ ꯈꯨꯜꯂꯒ ꯍꯣꯡꯗꯨꯅ ꯍꯨꯏ ꯑꯗꯨꯒ ꯆꯥꯃꯤꯟꯅꯗꯨꯅ ꯁꯤꯕ ꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ. ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯈꯨꯜ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ 4 ꯂꯩꯔꯝꯃꯤ. ꯃꯣꯏ 4 ꯑꯁꯤ ꯈꯨꯜꯅ ꯍꯥꯏꯅ ꯁꯛꯅꯕ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ. ꯃꯣꯏꯅ ꯈꯨꯜꯗꯒꯤ ꯁꯥ ꯁꯟ ꯍꯨꯔꯥꯜꯂꯒ ꯆꯥꯕ, ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯑꯁꯣꯟꯕ ꯃꯤꯗ ꯈꯠꯅꯕ ꯍꯧꯗꯨꯅ ꯐꯨꯕꯤꯕ ꯀꯌꯥ ꯑꯁꯤ ꯇꯧꯔꯝꯃꯤ. ꯈꯨꯜꯅ ꯊꯦꯡꯂꯨꯔꯕꯁꯨ ꯑꯣꯟꯁꯤꯜꯂꯒ ꯈꯠꯅꯕ ꯍꯧꯕ, ꯃꯤꯒꯤ ꯌꯨꯝꯗ ꯅꯨꯡ ꯊꯣꯝꯖꯤꯟꯕꯒꯨꯝꯕ ꯃꯣꯏꯒꯤ ꯊꯕꯛꯅꯤ. ꯃꯣꯏ 4ꯒꯤ ꯃꯤꯡ ꯑꯁꯤ ꯈꯪꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ. ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯈꯪꯏ. ꯑꯆꯧ, ꯃꯤ ꯂꯥꯏ ꯀꯤꯗꯦ. ꯀꯨꯟꯖꯣ, ꯆꯥꯕ ꯊꯛꯄ ꯆꯣꯞꯄ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯤ ꯑꯉꯥꯡꯗꯁꯨ ꯆꯣꯞꯄꯤ. ꯃꯪꯒꯤ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯈꯔ ꯀꯤꯒꯜꯂꯤ. ꯑꯗꯨꯅ ꯃꯕꯥꯅꯤ ꯑꯁꯤ ꯄꯥꯈꯣꯜ ꯁꯤꯐꯝꯅꯤ. ꯅꯣꯡꯃ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯐꯪꯕ ꯆꯦꯡ ꯍꯋꯥꯏ ꯍꯩ ꯔꯥ ꯈꯔ ꯄꯨꯔꯒ ꯃꯥꯒꯤ ꯍꯨꯏ ꯑꯃꯨꯕꯤꯒ ꯍꯜꯂꯛꯂꯝꯃꯤ. ꯂꯝꯕꯤꯗ ꯐꯠꯇ꯭ꯔꯕ ꯃꯣꯏ 4 ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ. ꯀꯨꯟꯖꯣꯅ, "ꯑꯍꯜ, ꯉꯁꯤꯗꯤ ꯀꯩꯀꯩ ꯍꯥꯞꯄꯛꯑꯒꯦ ꯑꯝꯇ ꯌꯦꯡꯒꯦꯗꯅ?" "ꯈꯔꯕꯨꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯞꯄꯛꯏꯅꯦ ꯏꯆꯥꯁꯥ." "ꯑꯁ, ꯑꯗꯨꯗꯤ ꯀꯩꯀꯩꯅꯣ ꯌꯦꯡꯒꯦꯗꯅ?" ꯆꯪꯁꯤꯜꯂꯒ ꯍꯅꯨꯕꯤꯗꯒꯤ ꯈꯥꯎ ꯑꯗꯨ ꯃꯨꯜꯂꯤ. ꯑꯍꯜ ꯑꯗꯨ ꯀꯤꯕꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ. ꯅꯣꯡꯌꯥꯏꯅ, "ꯑꯦ, ꯂꯐꯣꯏ ꯌꯥꯎꯏꯅꯦ, ꯂꯐꯥꯡ ꯑꯃꯅꯤꯅꯦ. ꯑꯍꯜ, ꯁꯤꯃꯗꯤ ꯑꯩ ꯂꯧꯍꯧꯔꯦꯍꯦ. ꯑꯇꯩ ꯌꯥꯎꯗ꯭ꯔꯕꯣ ꯃꯔꯨꯞ ꯀꯨꯟꯖꯣ?" "ꯑꯇꯩꯗꯤ ꯍꯤꯡꯅ ꯆꯥꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦꯗ. ꯆꯠꯂꯣ ꯑꯍꯜ." ꯅꯣꯡꯌꯥꯏꯅ, "ꯉꯥꯏꯈꯣ ꯑꯍꯜ, ꯆꯦꯡꯗꯨ ꯄꯤꯔꯝꯃꯣ. ꯑꯩꯈꯣꯏ ꯆꯦꯡ ꯂꯩꯍꯧꯗꯦ. ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯌꯨꯝꯗ ꯀꯩꯝ ꯄꯨꯁꯜꯂꯛꯇꯦꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ. ꯆꯦꯡꯗꯨ ꯄꯤꯔꯝꯃꯣ." "ꯆꯦꯡꯁꯤ ꯂꯧꯍꯧꯔꯕꯗꯤ ꯑꯩꯒ ꯑꯃꯨꯕꯤꯒꯗꯤ ꯀꯔꯤ ꯆꯥꯒꯅꯤ ꯏꯆꯥꯁꯥ?" "ꯃꯥꯏꯔꯦꯟ ꯌꯥꯎꯗ꯭ꯔꯣ? ꯃꯥꯏꯔꯦꯟ ꯌꯥꯎꯏꯗꯨꯗꯤ. ꯑꯗꯨ ꯑꯣꯏꯅ ꯐꯨꯠꯂꯣ ꯀꯩꯅꯣ ꯑꯍꯜ." ꯑꯆꯧꯅ, "ꯌꯥꯔꯦꯗ ꯅꯣꯏꯁꯨ, ꯑꯍꯜꯗꯨ ꯆꯠꯍꯟꯈ꯭ꯔꯣ. ꯂꯧꯒꯗꯕ ꯄꯣꯠꯇꯤ ꯂꯧꯗꯦ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯂꯧ ꯂꯩ." "ꯑꯦ, ꯀꯩꯅꯣꯅꯤ ꯃꯔꯨꯞ, ꯀꯔꯤꯕꯨ ꯌꯥꯎꯒꯦꯅꯤ ꯂꯧꯒꯗꯕ?" ꯍꯅꯨꯕꯤ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ. ꯆꯠꯅꯕ ꯇꯧꯏ. "ꯑꯃꯨꯕꯤꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ." ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯃꯪꯒꯤꯅ, "ꯃꯔꯨꯞ ꯑꯆꯧ, ꯑꯃꯨꯕꯤꯗꯤ ꯀꯩꯅꯣ?" "ꯕꯨꯙꯨꯁꯥ, ꯑꯍꯜ ꯑꯁꯤꯒꯤ ꯐꯖꯕ ꯍꯨꯏ ꯑꯃꯨꯕꯤꯁꯦ ꯎꯗ꯭ꯔꯣ? ꯃꯁꯤꯅ ꯍꯥꯎꯒꯗꯕ ꯈꯨꯍꯥꯎꯁꯤ ꯅꯣꯏꯅꯗꯤ ꯈꯪꯂꯝꯂꯣꯏꯅꯦ ꯍꯥ?" "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ." "ꯑꯦ, ꯑꯍꯜ ꯑꯁꯤꯗꯤ ꯆꯦꯟꯈ꯭ꯔꯦꯗꯅ ꯍꯨꯏ ꯑꯃꯨꯕꯤꯁꯦ ꯇꯥꯜꯂꯒ. ꯀꯤꯔꯕ ꯃꯥꯜꯂꯤꯅꯦ. ꯈ꯭ꯋꯥꯡ ꯀꯣꯜꯂꯤ ꯇꯧꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯁꯤꯕꯣ." "ꯑꯍꯜ ꯑꯁꯤꯒꯤ ꯍꯨꯏ ꯑꯃꯨꯕꯤꯁꯦ ꯆꯥꯗꯕ ꯌꯥꯗ꯭ꯔꯦ ꯃꯔꯨꯞꯁꯦ. ꯑꯍꯜ ꯑꯁꯤꯁꯨ ꯀꯨꯏꯅ ꯍꯤꯡꯗꯧꯕ ꯃꯥꯟꯗ꯭ꯔꯦ. ꯑꯗꯨꯅ ꯍꯨꯏꯁꯦ ꯆꯥꯗꯕ ꯌꯥꯗ꯭ꯔꯦ." "ꯍꯣꯏ ꯃꯔꯨꯞ ꯑꯆꯧ, ꯑꯁꯤꯒꯨꯝꯕ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ. ꯈꯨꯜꯒꯤ ꯑꯍꯜꯈꯩꯅ ꯊꯤꯡꯗꯅ." "ꯃꯋꯥ ꯂꯧꯗꯦꯗ, ꯊꯤꯡꯒꯦꯔꯥ ꯊꯤꯡꯉꯣꯏꯒꯦꯔꯥ, ꯑꯍꯜ ꯑꯁꯤꯒꯤ ꯍꯨꯏꯁꯤꯃꯗꯤ ꯆꯥꯗꯕ ꯌꯥꯗꯦ." "ꯑꯁ, ꯇꯤꯟꯕꯨ ꯇꯥꯏꯍꯦ ꯈꯟꯖꯤꯜꯂꯨꯔꯒ. ꯑꯩꯒꯤ ꯊꯥꯡ ꯀꯝꯊꯤꯗꯨꯅ ꯈꯔ ꯆꯥꯎꯅ ꯃꯇꯨꯞ ꯀꯛꯂꯒ ꯀꯣꯟ ꯑꯆꯧꯕꯗꯨꯗ ꯄꯨꯔꯨꯛ ꯁꯧꯔꯒ ꯂꯧꯊꯔꯗꯤ, ꯑꯁ, ꯀꯨꯏꯔꯦꯗ ꯆꯥꯗꯕ. ꯂꯩꯁꯦ ꯆꯥꯃꯟꯗꯗꯅ ꯇꯨ ꯍꯧꯔꯕꯅꯦ." "ꯃꯔꯨꯞ ꯀꯨꯟꯖꯣ, ꯋꯥꯈꯜꯗꯤ ꯍꯨꯏ ꯑꯃꯨꯕꯤꯁꯦ ꯆꯥꯕ ꯍꯧꯈ꯭ꯔꯦꯅꯦ." ꯅꯣꯡꯌꯥꯏꯅ, "ꯑꯗꯨꯗꯤ ꯃꯥꯗꯤ ꯄꯨꯛ ꯊꯟꯈ꯭ꯔꯦꯅꯦ. ꯑꯁꯦꯡꯕꯗ ꯄꯤꯖꯗ꯭ꯔꯁꯨ ꯌꯥꯔꯦ." "ꯑꯦ, ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ." ꯑꯆꯧꯅ, "ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯦ. ꯑꯍꯜ ꯑꯁꯤꯒꯤ ꯍꯨꯏꯁꯦ ꯃꯇꯧ ꯀꯔꯝꯅ ꯐꯥꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯟꯅꯁꯦ." "ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ." ꯃꯣꯏ 4ꯗꯨ ꯆꯠꯈ꯭ꯔꯦ. ꯑꯍꯜ ꯑꯗꯨ ꯃꯥꯏꯔꯦꯜ ꯑꯗꯨ ꯐꯨꯠꯇꯨꯅ ꯑꯃꯨꯕꯤꯕꯨ ꯅꯥꯜꯂꯗꯨꯅ ꯃꯨꯟꯕ ꯉꯥꯏꯃꯤꯟꯅꯔꯤ. "ꯑꯃꯨꯕꯤ, ꯉꯁꯤꯗꯤ ꯃꯥꯏꯔꯦꯜꯁꯦ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯁꯤꯀꯣ. ꯍꯣꯔꯦꯜꯒꯤꯗꯤ ꯀꯔꯤ ꯆꯥꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ. ꯆꯦꯡꯒ ꯂꯐꯣꯏꯒ ꯈꯔ ꯌꯥꯎꯔꯛꯄꯗꯨꯁꯨ ꯃꯨꯟꯕꯤꯍꯧꯔꯦ. ꯉꯁꯤꯒꯤꯗꯤ ꯅꯤꯕ ꯆꯠꯄꯁꯨ ꯂꯣꯏꯔꯦ. ꯍꯌꯦꯡ ꯉꯥꯏꯕ ꯇꯥꯕꯅꯤ ꯏꯕꯥꯅꯤ. ꯁꯤꯅꯤꯡꯂꯕꯁꯨ ꯁꯤꯌꯨ ꯌꯥꯗ꯭ꯔꯦ. ꯈꯔ ꯊꯨꯅ ꯁꯤꯔꯒ ꯅꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯂꯕꯅꯤ. ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯄꯦꯟꯅ ꯑꯃꯨꯛꯇ ꯇꯨꯝꯖꯒꯦ. ꯅꯄꯨꯒꯤ ꯈꯨꯕꯣꯝꯗ ꯃꯣꯟ ꯈꯥꯡꯂꯗꯨꯅ."
ꯇꯥꯔꯤꯕꯔꯣ ꯑꯃꯨꯕꯤ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯇꯥꯔꯕꯁꯨ ꯅꯪꯗꯤ ꯂꯣꯟꯊꯣꯛꯇꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ ꯅꯃꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯅꯄꯨꯗꯣ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯔꯝꯈꯤꯅꯤ ꯍꯥꯏꯕꯅꯤꯗꯣ ꯂꯥꯏꯔꯝꯂꯦꯟꯗ ꯋꯥꯔꯝꯂꯅꯤꯗꯣ ꯑꯩꯕꯨ ꯉꯥꯏꯕꯗ ꯃꯥꯏꯔꯦꯜ ꯆꯥꯃꯤꯟꯅꯗꯨꯅ ꯑꯍꯜ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯒ ꯇꯨꯝꯊꯃꯤꯟꯅꯔꯝꯃꯤ ꯍꯨꯏ ꯑꯗꯨꯗꯤ ꯃꯥꯏꯔꯦꯜ ꯑꯗꯨ ꯆꯥꯕ ꯍꯩꯇꯕꯅ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯌꯥꯝꯅ ꯋꯥꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯦꯜꯂꯝꯃꯤ ꯅꯣꯡ ꯉꯥꯟꯐꯝ ꯇꯧꯔꯛꯄꯒ ꯍꯅꯨꯕꯤ ꯑꯗꯨ ꯈ꯭ꯋꯥꯡ ꯀꯣꯜꯂꯤ ꯌꯥꯝꯅ ꯁꯣꯟꯅ ꯈꯥꯎ ꯁꯦꯒꯥꯏꯕ ꯑꯗꯨꯃ ꯄꯥꯏꯔꯒ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯈꯨꯜꯒꯤ ꯌꯨꯝꯁꯤꯡꯗꯒꯤ ꯆꯦꯡ ꯍꯋꯥꯏ ꯅꯤꯕ ꯉꯁꯤꯗꯤ ꯍꯨꯏ ꯑꯃꯨꯕꯤ ꯑꯗꯨ ꯏꯟꯅꯔꯛꯇ꯭ꯔꯦ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯊꯣꯛꯈꯤꯕꯒ ꯃꯪꯒꯤꯒ ꯅꯣꯡꯌꯥꯏꯒ ꯍꯨꯔꯥꯜꯂꯛꯄ ꯌꯦꯟ ꯑꯁꯤꯕ ꯑꯃꯒ ꯕꯣꯔꯥ ꯑꯃꯒ ꯄꯥꯏꯔꯒ ꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯏ ꯍꯨꯏꯗꯨ ꯃꯣꯏ ꯎꯕꯗ ꯈꯣꯡꯕ ꯍꯧꯏ ꯑꯆꯧꯒ ꯀꯨꯟꯖꯣꯒꯗꯤ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯤ ꯂꯝꯕꯤꯗ ꯃꯪꯒꯤꯅ ꯑꯃꯨꯕꯤ ꯈꯣꯡꯒꯅꯨꯅꯦ ꯅꯪꯒꯤ ꯌꯦꯟ ꯑꯍꯥꯎꯕꯅꯤꯅꯦ ꯄꯨꯔꯛꯏꯁꯦ ꯁꯦ ꯆꯥꯔꯨ ꯂꯥꯎꯅꯦ ꯅꯣꯡꯌꯥꯏꯅ ꯑꯃꯨꯕꯤ ꯂꯥ ꯁꯦ ꯆꯥꯎ ꯂꯥꯎꯁꯦ ꯅꯪꯒꯤ ꯈꯨꯔꯥꯅ ꯅꯪꯒꯤ ꯄꯨꯔꯛꯄꯅꯤꯅꯦ ꯃꯪꯒꯤꯅ ꯈꯨꯔꯥ ꯀꯥꯏꯅ ꯍꯨꯏꯁꯤꯒꯤ ꯈꯨꯔꯥꯕꯨ ꯃꯥꯜꯂꯛꯑꯦ ꯅꯆꯤꯟ ꯈꯨꯇꯨꯝꯗꯨꯒ ꯅꯣꯡꯌꯥꯏꯅ ꯅꯪꯗꯤ ꯐꯖꯕꯅꯤꯅ ꯅꯅꯥꯇꯣꯟ ꯈꯨꯆꯥꯎꯗꯨꯒ ꯅꯥꯇꯣꯟ ꯃꯈꯨꯟꯗꯣ ꯅꯣꯡꯈꯠꯂꯒ ꯌꯦꯡꯂꯗꯤ ꯅꯀꯣꯛꯀꯤ ꯊꯣꯞꯀ ꯂꯣꯏꯅ ꯎꯔꯤꯗꯨꯅꯤ ꯌꯥꯔꯦꯍꯦ ꯍꯨꯏꯁꯦ ꯐꯥꯅꯕ ꯇꯧꯁꯦ ꯑꯆꯧꯅ ꯑꯅꯤꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯐꯥꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯋꯥꯊꯤ ꯇꯧꯗꯅ ꯈꯠꯅꯔꯒ ꯂꯩꯔꯖꯥꯠꯂꯣ ꯑꯃꯨꯛ ꯀꯨꯟꯖꯣꯅ ꯑꯩ ꯌꯦꯡꯂꯨꯒꯦ ꯍꯨꯏ ꯑꯗꯨ ꯆꯥꯛ ꯂꯥꯝꯃꯟꯕꯅ ꯌꯦꯟꯗꯨ ꯎꯕꯗ ꯆꯥꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯁꯨ ꯌꯥꯔꯝꯃꯤ ꯃꯪꯒꯤꯒ ꯅꯣꯡꯌꯥꯏꯒꯅ ꯃꯆꯦꯠ ꯄꯤꯖꯗꯨꯅ ꯅꯥꯟꯕꯤꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯕꯣꯔꯥ ꯈꯥꯎ ꯃꯅꯨꯡꯗ ꯍꯨꯏ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯕꯣꯔꯥ ꯑꯗꯨ ꯀꯤꯁꯤꯜꯂꯝꯃꯤ ꯐꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯅ ꯐꯥꯔꯕ ꯍꯨꯏꯗꯣ ꯑꯆꯧ ꯁꯥꯎꯗꯅ ꯂꯩꯍꯧꯔꯦ ꯅꯣꯡꯌꯥꯏꯅ ꯑꯆꯧꯅꯕꯨ ꯁꯥꯎꯗꯕ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯒꯦ ꯃꯪꯒꯤꯅ ꯅꯣꯡꯃꯇ ꯁꯤꯒꯨꯝꯕ ꯐꯥꯕꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯔꯣꯏ ꯆꯥꯕ ꯅꯠꯇꯅ ꯑꯗꯨꯗꯤ ꯑꯆꯧꯗ ꯍꯥꯏꯕꯤꯌꯨꯔꯣ ꯅꯕꯥꯅꯤꯒꯤ ꯋꯥꯗꯣ ꯍꯥ ꯍꯥꯏꯅꯨꯍꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯈꯣꯏꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯍꯥꯏꯅꯨꯀꯣ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯍꯨꯏꯁꯤꯗꯤ ꯕꯣꯔꯥꯗ ꯂꯩꯔꯝꯃꯣ ꯑꯩ ꯑꯆꯧ ꯀꯧꯔꯨꯒꯦ ꯑꯆꯧꯒ ꯀꯨꯟꯖꯣꯒ ꯂꯥꯛꯏ ꯐꯥꯔꯕ꯭ꯔꯥ ꯑꯗꯨꯅꯤꯗꯅ ꯉꯁꯤꯗꯤ ꯐꯖꯅ ꯊꯣꯡꯉꯒꯦ ꯀꯨꯟꯖꯣ ꯅꯪꯒꯤ ꯀꯣꯜ ꯑꯆꯧꯕ ꯀꯝꯊꯤ ꯁꯟꯗꯟ ꯂꯧꯔꯨꯔ ꯆꯠꯂꯣ ꯀꯥꯏꯗ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯆꯧ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯁꯪꯁꯤꯗ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤꯅꯦ ꯑꯇꯩ ꯃꯐꯝꯗ ꯇꯧꯔꯕꯗꯤ ꯃꯤ ꯈꯪꯈꯤꯅꯤ ꯁꯤꯗ ꯇꯧꯔꯕꯗꯤ ꯀꯅꯥꯝ ꯈꯪꯉꯣꯏ ꯆꯠꯂꯣ ꯂꯧꯔꯨꯔꯣ ꯅꯕꯥꯅꯤ ꯍꯨꯏꯗꯣ ꯁꯪꯁꯤꯗ ꯄꯨꯁꯤꯜꯂꯨꯅꯦ ꯃꯪꯒꯤ ꯑꯃꯗꯤ ꯅꯣꯡꯌꯥꯏꯅ ꯍꯥꯠꯄꯗꯤ ꯅꯪ ꯍꯥꯠꯂꯨꯍꯦ ꯑꯃꯨꯛ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯃꯃꯥꯡꯗꯁꯨ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈꯤꯕꯗꯣ ꯑꯃꯨꯛ ꯇꯧꯔꯗꯤ ꯂꯦꯛꯑꯒ ꯇꯣꯛꯆꯅꯤ ꯑꯆꯧꯅ ꯑꯩ ꯍꯥꯠꯀꯦ ꯍꯟꯗꯛꯀ ꯅꯥꯟꯊꯣꯛꯍꯜꯂꯕꯗꯤ ꯅꯕꯥꯅꯤ ꯑꯣꯏꯅ ꯍꯥꯠꯂꯗꯕꯅꯤ ꯑꯗꯨꯒꯅꯦ ꯊꯣꯡꯉꯒ ꯆꯥꯒꯗꯕꯅꯤ ꯈꯪꯉꯨ ꯃꯪꯒꯤꯒ ꯅꯣꯡꯌꯥꯏꯒꯅ ꯑꯁ ꯅꯪ ꯋꯥꯗꯨꯗꯤ ꯄꯨꯟꯗꯧꯒ ꯇꯜꯂꯤꯍꯦ ꯇꯨꯒ ꯆꯨꯡꯉꯤ ꯁꯪ ꯑꯗꯨꯗ ꯍꯨꯏ ꯑꯗꯨ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯑꯆꯧꯅ ꯎꯇꯨꯞ ꯑꯃ ꯊꯤꯔꯤꯉꯩꯗ ꯍꯅꯨꯕꯤꯗꯨ ꯂꯥꯛꯂꯝꯃꯤ ꯆꯦꯡ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯉꯥꯃꯣꯛꯀꯁꯨ ꯉꯁꯤꯗꯤ ꯃꯌꯥꯝ ꯌꯥꯎꯔꯛꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯏ ꯍꯅꯨꯕꯤ ꯑꯗꯨ ꯀꯣꯂꯤ ꯇꯧꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯃꯨꯕꯤꯁꯦ ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯖꯒꯦ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯦ ꯐꯩꯀꯣ ꯌꯥꯝ ꯐꯩ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯨꯅ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯑꯦꯗꯣ ꯑꯍꯥꯎꯕ ꯃꯌꯥꯝꯒ ꯑꯩꯅ ꯆꯥꯖꯅꯤꯡꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯍꯥꯞꯂꯛꯂꯤꯕꯁꯦ ꯉꯁꯤꯗꯤ ꯍꯥꯎꯅ ꯊꯣꯡꯒꯦ ꯑꯗꯨꯒ ꯄꯦꯟꯅ ꯆꯥꯔꯒꯦ ꯑꯩꯒꯤ ꯑꯃꯨꯕꯤꯒ ꯀꯅꯥꯅꯣ ꯑꯩꯒꯤ ꯁꯪ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯇꯦꯛ ꯇꯧꯔꯕ ꯁꯪ ꯑꯁꯤꯗ ꯂꯥꯡꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯍꯦ ꯀꯅꯥꯅꯣꯅꯦ ꯅꯣꯏꯕꯣ ꯀꯩꯗꯧꯔꯤꯕꯅꯣꯅꯦ ꯍꯅꯨꯕꯤꯁꯦ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯆꯧ ꯑꯁ ꯁꯤꯗꯤ ꯈꯪꯈ꯭ꯔꯅꯤꯅꯦ ꯃꯥꯒꯤ ꯍꯨꯏ ꯍꯥꯠꯂꯦ ꯍꯥꯏꯕꯁꯦ ꯆꯦꯜꯍꯧꯔꯁꯤꯔꯥ ꯑꯩꯈꯣꯏ ꯃꯔꯤ ꯆꯦꯜꯍꯧꯔꯁꯦ ꯑꯆꯧꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯍꯅꯨꯕꯤꯁꯤꯗ ꯀꯤꯗꯅꯒꯁꯨ ꯇꯧꯔꯤ ꯅꯣꯏ ꯑꯣꯏꯔꯦ ꯀꯩꯗꯧꯔꯤꯕꯅꯣ ꯅꯣꯏꯕꯣ ꯑꯩꯒꯤ ꯁꯪꯁꯤꯗ ꯍꯅꯨꯕꯤꯗꯨ ꯑꯍꯜ ꯑꯣꯏꯕꯅ ꯃꯥꯒꯤ ꯍꯨꯏ ꯑꯃꯨꯕꯤ ꯑꯗꯨ ꯎꯔꯝꯗꯦ ꯅꯥꯀꯜꯗ ꯏꯅ ꯃꯀꯣꯛꯇꯨ ꯄꯨꯡꯉꯥꯡꯉꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯍꯅꯨꯕꯤꯗꯨ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯍꯨꯏ ꯑꯃꯨꯕꯤ ꯑꯗꯨ ꯀꯧꯕ ꯍꯧꯔꯛꯂꯦ ꯄꯣꯠꯇꯨ ꯊꯥꯗꯗꯨꯅ ꯑꯃꯨꯕꯤ ꯏꯕꯣꯛ ꯂꯥꯛꯑꯦꯅꯦꯍꯦ ꯑꯃꯨꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ
Nangi ngamok ahaw maya mama pure. Ibungo sa, noi chatkro. Aigi amubido kidana laklaroi. Ngarangdagi kari mata chakidabani ne. Noi sawanu ko iboki wase. Kaigino nang noi duna. Mana kaujariba huisidi laroi. Magi ngamok se. Akoigi yuga marina batarani. Aduini. Hanubido koyeng yengba horakle. Magi nungsiraba hui amubi ado ina pungangang na taraga leibadu urakle. Hui aduki manak tamna chinsalae. Is! Amubi! Amubi! Nang gaidore! Oh! Hatok piraba maline. He pattaba sa! Aigi amubi asibu karigi halibano. Amubi! Haugatlo ni nangbo! Nangi ngamok mayama mapure. Haugatlo! Ngarangdagi kari mata chakidabani. Amubi! Amubi! Nangbo ibokbu waraurabro. Haugatlo amubi! Ngamok pure ibok na. Oh! Noi se patte dako. Achauna. Taning kidre dako kapase. Amukta tolune. Mi dagrani ni noi ba. Noi khulda takani. Ai mi kogani. Noi yamna patte ichasa. Noi yamna patte. Noi khulda takani. Mi kogani noi. As. Kamai doin doi jide. Hanubi se kap tan thokre mi koba. Hoi. Hanubi se thogan kinune. Ai sauradi ne natai kya charoi. Noi halase paune. Kul khanglabadi ekhoi amu tantoki hairani ne. Yu khara khara ngaunaraba moi mari ado ahal adu thokidanaba mi takdanaba mangiga nongyagene chenthokduna ahal adu majin mensilaga thangjilae aduga huigi manakta thami solaba ahal adu yamna kanna lawbu phawba ngamjadre phatraba makhoida sap tawba chaibadi leplamde kap tuna chauna taning khidre dako he ahal nang tumina leiroidro ha hui sibu nachana su sibagi type da kapidu ha Hanubi aduna soli lauba kappa aduda achau yamna saukre mi takragani haiduna mangi ga nongyai gana Hanubi adu tumina layu haiduna machin meli adubu sum melaga leibadi yadabanina tawfam khanglamde Hanubi adusu chin mensin badagi khap jinglami phatraba achauna saurakduna hui hatpata sizinaba utub aduna Hanubi adusu hui hatpagumna pop launa thomtatlami Hanubi adu kudak aduda sirami Ngasai na tumina leiramlabadi Hanubi nakshu hinglamgadabani hojikti siredana huigumna Mangi nongyai nabani turel mapala sida kom tawraga Hanubi se phumjilo Kunjo nang hui se semba horo sasa thongsi chak lambane yadre Moi ahum ado achaugi fibam aduda kibana Hanubi phumdanaba kom tawba hokre Kunjona huidu semkre Hanubi du phumdanaba Nongyaiga mangi gane semi aduga ko maduda thathai achauna ngaiko lebak du kochin kinu kunjo hui makok tu kakthalaga puro aingonda piro kaigino maruba cho aini makok se kakthalaga thongmuda hapke tawrini horen mapum moina chagena sat piro ni kunjo nang yamna chaning bro makok to adu oiragana Hanubi gi makok se oina piro hai bro as oningi se hui makok se lawro Achauna hui makok to pairaga Hanubi gi manakta lakle mangi ga nongyai gana karino mana mu tawdusina talli maruba chause tumin leyo he se Hanubi nang na yamna nungsijaba hui aduni nabani puna chatminaro ko hui makok ado Hanubi gi manakta thathai aduga phumjilami kunjona hui adu thonglami mangi ga nongyai gana hidak yu purakduna heiba hawi Kunjona hui adu kotharaduna yuga mariduna yamna hauna charami Kunjona hui du kotharaduna yuga mariduna yamna hauna charami Kunjodu pamjabi thokre hui du masang aduda loina charami moi marina Yusuful da ngaurami aduga sang aduda moi mari adu tungkre Numi tarakana moi mari adu gyan khara tarakle Mangina Ish Aikoidi phajana tumlini mafam sida Hogwana ro he mammine Ish mamline he kondudi maru mangi Kaidaugi haino Yauriba yengi karaino As anta yaudrine Matai de papusi leke da ai Achauna Kanade pochai do painaro mi udingai sida chalhaurasi Kunjo nang leki gero ha Loire
ꯑꯧꯌꯦ ꯁꯩꯇ ꯑꯆꯧꯅ ꯅꯣꯡꯌꯥꯏ ꯁꯪꯁꯦ ꯃꯩ ꯊꯥꯗꯣꯛꯑꯝꯃꯣ ꯃꯤꯅ ꯍꯅꯨꯕꯤꯁꯦ ꯃꯩ ꯆꯥꯒ ꯁꯤꯈ꯭ꯔꯕꯣꯏ ꯈꯟꯅꯕ ꯑꯁꯨꯝꯅ ꯁꯪ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯃꯔꯤ ꯑꯗꯨ ꯇꯦꯛꯊꯔꯕ ꯀꯪꯂꯕ ꯁꯪ ꯃꯆꯥ ꯑꯣꯏꯕꯅ ꯇꯨꯝꯅ ꯆꯥꯈꯤꯕ ꯈꯪꯍꯧꯗꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯆꯥꯛꯂꯕ ꯍꯅꯨꯕꯤꯒꯤ ꯁꯪ ꯑꯗꯨ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯔꯝꯃꯤ ꯑꯍꯜ ꯑꯗꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯃꯩ ꯍꯧꯒꯠꯄꯗ ꯁꯪ ꯑꯁꯤ ꯆꯥꯛꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯁꯨ ꯍꯨꯏ ꯑꯗꯨꯁꯨ ꯄꯨꯟꯅ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯐꯠꯇ꯭ꯔꯕ ꯃꯣꯏ ꯃꯔꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯣꯏ ꯃꯔꯤ ꯑꯗꯨ ꯂꯧꯕꯨꯛ ꯑꯃꯗ ꯌꯨ ꯈꯔꯒ ꯈꯨꯜꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯌꯦꯟ ꯈꯔ ꯉꯧꯔꯗꯨꯅ ꯃꯥꯔꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯀꯨꯟꯖꯣꯅ ꯃꯔꯨꯞꯁꯤꯡ ꯑꯩꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯍꯅꯨꯕꯤꯒꯤ ꯍꯨꯏꯗꯣ ꯆꯥꯔꯨꯕꯗꯒꯤ ꯌꯦꯟ ꯉꯥꯅꯨꯀꯥꯁꯤꯗꯤ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯗ ꯍꯨꯏ ꯉꯥꯛꯇꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦꯗ ꯑꯆꯧꯅ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯣꯝꯄꯣꯛꯀꯤ ꯍꯨꯏ ꯑꯉꯥꯡꯕꯤ ꯑꯃ ꯂꯩꯕꯗꯣ ꯍꯌꯦꯡ ꯇꯧꯔꯁꯤ ꯃꯪꯒꯤ ꯅꯣꯡꯌꯥꯏ ꯍꯌꯦꯡꯗꯤ ꯀꯅꯥꯗꯩꯅꯣ ꯌꯦꯟ ꯑꯃ ꯐꯥꯔꯒ ꯄꯨꯔꯛꯀꯗꯕꯅꯤ ꯍꯨꯏ ꯑꯗꯨ ꯐꯥꯅꯅꯕ ꯍꯟꯗꯛꯁꯨ ꯏꯕꯥꯅꯤꯅ ꯇꯧꯗꯣꯏꯔꯣ ꯀꯨꯟꯖꯣꯁꯨ ꯌꯥꯎꯍꯟꯕꯗꯤ ꯐꯕꯅꯤ ꯀꯩꯅꯣ ꯊꯣꯡꯅꯅꯕ ꯀꯣꯟ ꯁꯗꯟ ꯊꯥꯡꯗꯨꯗꯤ ꯑꯩꯅ ꯄꯨꯊꯣꯛꯇꯣꯏꯅꯤ ꯊꯣꯡꯕꯁꯨ ꯑꯩꯅꯅꯤ ꯅꯣꯏꯗꯤ ꯈꯨꯠ ꯍꯥꯝꯂꯒ ꯉꯥꯏꯔꯒ ꯂꯩꯗꯣꯏꯕ ꯑꯗꯨꯅ ꯐꯥꯕꯗꯤ ꯅꯕꯥꯅꯤꯅ ꯃꯔꯨꯞ ꯑꯆꯧꯁꯨ ꯑꯃꯨꯛꯇꯪꯗꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯪꯒꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯔꯨꯞ ꯍꯌꯦꯡꯗꯣ ꯏꯕꯥꯅꯤ ꯐꯥꯔꯒꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯥꯏꯗ ꯊꯣꯡꯅꯤ ꯍꯌꯦꯡꯗꯤ ꯈꯨꯜꯒꯤ ꯁꯪꯂꯦꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯀꯅꯥꯝꯇ ꯈꯪꯉꯣꯏ ꯊꯣꯡꯗꯣ ꯐꯛꯑꯒ ꯍꯦꯛꯇ ꯃꯅꯨꯡꯗ ꯊꯣꯡꯒꯗꯕꯅꯤ ꯑꯁ ꯍꯌꯦꯡꯅ ꯑꯉꯥꯡꯕꯤ ꯑꯩꯈꯣꯏꯅ ꯆꯥꯗꯕ ꯃꯆꯨꯁꯦ ꯂꯩꯁꯜꯂꯛꯇ꯭ꯔꯦꯍꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯣꯏ ꯃꯔꯤ ꯅꯨꯃꯤꯠꯁꯤꯃ ꯂꯦꯜꯂꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯃꯣꯏ ꯃꯔꯤꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯏ ꯑꯉꯥꯡꯕꯤ ꯑꯗꯨ ꯐꯥꯔꯒ ꯈꯨꯜꯒꯤ ꯁꯪꯂꯦꯟ ꯑꯗꯨꯗ ꯄꯨꯔꯛꯏ ꯉꯁꯤꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯗꯨꯅ ꯅꯣꯡꯁꯨ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯇꯥꯏ ꯑꯆꯧꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯃꯣꯏ ꯃꯔꯤ ꯃꯅꯨꯡꯗ ꯍꯨꯏ ꯑꯗꯨ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯊꯣꯡ ꯑꯗꯨꯅ ꯆꯩ ꯑꯃꯅ ꯉꯥꯛꯁꯤꯜꯂꯗꯨꯅ ꯀꯨꯟꯖꯣ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯀꯣꯟ ꯊꯥꯡꯒꯠꯈ꯭ꯔꯦ ꯈꯨꯜꯒꯤ ꯃꯤ ꯃꯈꯩꯁꯨ ꯅꯣꯡ ꯃꯪꯕꯒ ꯆꯨꯕꯒ ꯀꯅꯥꯝꯇ ꯊꯣꯛꯅꯔꯛꯂꯝꯗꯦ ꯃꯄꯥꯟꯗꯗꯤ ꯄꯨꯡꯃꯝ ꯃꯝꯂꯤ ꯀꯨꯟꯖꯣꯅ ꯑꯩꯗꯤ ꯄꯨꯛꯁꯦ ꯈꯣꯡꯉꯦꯍꯦ ꯆꯥꯅꯤꯡꯕꯅ ꯅꯪꯅ ꯈꯔ ꯍꯦꯟꯅ ꯌꯥꯎꯕꯩꯅꯦ ꯑꯁ ꯌꯥꯝꯃꯤꯌꯦ ꯁꯥꯁꯦ ꯉꯁꯤꯁꯨ ꯄꯦꯟꯅ ꯆꯥꯗꯧꯔꯤ ꯃꯄꯨ ꯑꯃꯨꯛ ꯂꯥꯛꯇꯅ ꯂꯥꯛꯑꯒꯅ ꯃꯥꯁꯨ ꯁꯤꯔꯦꯗꯅ ꯍꯅꯨꯕꯤ ꯁꯤꯕꯗꯧꯅ ꯇꯜꯂꯤꯌꯦ ꯃꯔꯨꯞ ꯑꯆꯧ ꯅꯪꯒꯤ ꯋꯥꯁꯦ ꯂꯥꯛꯑꯣꯏ ꯑꯩ ꯊꯣꯡꯕ ꯍꯧꯔꯦꯀꯣ ꯁꯥꯁꯦ ꯄꯨꯂꯞ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒꯦ ꯀꯣꯟꯁꯤꯗ ꯑꯁ ꯃꯀꯣꯛꯁꯦ ꯍꯣꯔꯦꯟ ꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯒ ꯆꯤꯛꯊꯒꯤꯗꯦꯍꯦ ꯃꯪꯒꯤ ꯃꯀꯣꯛꯇꯨꯅ ꯌꯧ ꯂꯥꯎꯅ ꯅꯆꯤꯟꯗꯨꯗ ꯆꯤꯛꯆꯔꯛꯆꯅꯤ ꯃꯣꯏ ꯃꯔꯤ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯊꯣꯡꯕ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄꯗ ꯌꯨ ꯊꯛꯅꯤꯡꯕꯅ ꯉꯥꯏꯉꯝꯗꯗꯨꯅ ꯀꯣꯊꯗꯨꯅ ꯃꯣꯏ ꯃꯔꯤ ꯆꯥꯕ ꯍꯧꯔꯛꯂꯦ ꯑꯆꯧꯅ ꯑꯁ ꯍꯥꯎꯔꯦꯍꯦ ꯃꯩꯗꯣ ꯈꯔ ꯀꯟꯅ ꯊꯥꯎ ꯁꯥꯁꯦ ꯎꯗ꯭ꯔꯦꯅꯦꯍꯦ ꯅꯣꯡꯌꯥꯏ ꯑꯩꯒꯤꯗꯣ ꯍꯩꯖꯤꯜꯂꯛꯑꯣꯅꯦ ꯁꯠ ꯑꯁ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯆꯤꯡꯈꯤꯗꯥꯏꯅꯦ ꯁꯤꯗꯤ ꯀꯨꯟꯖꯣꯒꯤꯅꯦ ꯀꯨꯟꯖꯣꯒꯤꯗꯣ ꯑꯩꯉꯣꯟꯗ ꯍꯩꯖꯤꯜꯂꯛꯑꯣ ꯑꯗꯨꯗꯤ ꯍꯩꯈ꯭ꯔꯣ ꯑꯩꯗꯤ ꯁꯥꯁꯦ ꯆꯥꯈꯤꯒꯦ ꯃꯣꯏ ꯃꯔꯤꯗꯨ ꯃꯆꯤꯟꯕꯥꯟꯒ ꯄꯨꯝꯇꯩ ꯇꯩꯕ ꯃꯈꯩ ꯆꯥꯏ ꯑꯆꯧ ꯉꯥꯎꯔꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯣꯏ ꯑꯍꯨꯝ ꯆꯥꯔꯤ ꯑꯆꯧꯅ ꯁꯪꯗꯨꯗꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎꯈꯣꯡ ꯑꯃꯗ ꯂꯦꯞꯂꯤꯉꯩ ꯔꯤꯄꯦꯠ ꯈꯔ ꯂꯥꯞꯇꯛꯅ ꯃꯤꯔ ꯀꯩꯅꯣ ꯈꯪꯗꯕ ꯑꯃ ꯎꯔꯝꯃꯤ ꯅꯣꯡ ꯈꯥꯛꯄ ꯈꯨꯗꯤꯡꯒꯤ ꯁꯦꯡꯂꯤ ꯁꯦꯡꯂꯥ ꯑꯣꯏꯅ ꯐꯤꯕꯝ ꯀꯥꯏꯅ ꯅꯣꯛꯃꯤ ꯑꯆꯧꯗ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯤ ꯀꯅꯥꯅꯣꯅꯦ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯅꯨꯡꯁꯤꯅ ꯊꯥꯖꯤꯟꯗꯅꯕ ꯀꯨꯟꯖꯣꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯆꯧꯁꯤꯅ ꯆꯪꯂꯛꯇ꯭ꯔꯤꯁꯤꯅ ꯃꯪꯒꯤꯒ ꯅꯣꯡꯌꯥꯏꯒꯅ ꯆꯪꯖꯔꯛꯑꯖꯅꯤ ꯀꯨꯟꯖꯣ ꯀꯣꯊꯔꯛꯎꯅꯦ ꯁꯥꯗꯣ ꯃꯆꯤꯟꯗ ꯁꯥꯗꯣ ꯎꯝꯁꯥꯏ ꯁꯥꯏꯗꯨꯅ ꯀꯣꯊꯔꯤ ꯃꯪꯒꯤ ꯁꯪ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯀꯥꯏꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯥꯗꯨ ꯆꯤꯛꯀꯦ ꯇꯧꯕꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯣꯏꯕꯨ ꯌꯦꯡꯗꯨꯅ ꯃꯤ ꯑꯃ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯅꯣꯛꯃꯤ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯎꯏꯃꯥ ꯅꯣꯡꯌꯥꯏꯅ ꯀꯩꯗꯧꯔꯦ ꯃꯪꯒꯤ ꯅꯪꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯗꯨꯅ ꯃꯔꯨꯅ ꯊꯤꯜꯂꯛꯑꯕꯣ ꯊꯣꯡꯅꯥꯎꯗ ꯀꯅꯥꯅꯣꯃ ꯂꯩꯔꯤ
ꯇꯨ ꯀꯅꯥꯅꯣꯅꯦ ꯀꯅꯥ ꯂꯩꯒꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯀꯩꯅꯣ ꯅꯪꯁꯨꯕ ꯅꯤꯁꯥ ꯐꯖꯅ ꯄꯥꯜꯂꯕꯣ ꯀꯅꯥꯅꯣꯃ ꯑꯩꯈꯣꯏꯕꯨ ꯌꯦꯡꯂꯝꯕꯅꯦ ꯍꯧꯖꯤꯛꯇ ꯑꯁ ꯑꯆꯧ ꯑꯣꯏꯔꯝꯒꯅꯤꯌꯦ ꯅꯠꯇꯦ ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯅꯨꯕꯤ ꯃꯥꯜꯂꯦ ꯌꯥꯔꯦꯍꯦ ꯀꯤꯍꯜꯂꯛꯑꯅꯣ ꯑꯃꯨꯛ ꯃꯪꯒꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯆꯧ ꯆꯪꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯨꯏ ꯍꯅꯨꯕꯤ ꯑꯃ ꯃꯈ꯭ꯋꯥꯡ ꯏꯀꯣꯟ ꯀꯣꯟꯅ ꯀꯟꯅ ꯆꯦꯟꯈꯤꯕꯒꯨꯝꯅ ꯎꯔꯝꯃꯤ ꯃꯪꯒꯤ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯪꯒꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯌꯥꯏꯁꯨ ꯀꯤꯔꯛꯂꯝꯃꯤ ꯑꯆꯧ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯊꯣꯡꯗꯨ ꯉꯥꯁꯤꯜꯂꯤ ꯀꯔꯤꯅꯣ ꯅꯪꯅ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯤꯗꯨꯅ ꯃꯤꯅ ꯇꯥꯔꯒ ꯐꯥꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯃꯊꯪꯒ ꯂꯥꯎꯔꯛꯀꯅꯨꯀꯣ ꯀꯨꯟꯖꯣ ꯁꯥꯗꯣ ꯀꯣꯊꯔꯛꯑꯣ ꯃꯪꯒꯤ ꯑꯆꯧꯗ ꯋꯥꯔꯤ ꯑꯗꯨ ꯇꯝꯃꯤ ꯑꯆꯧꯅ ꯀꯔꯦꯝꯅꯗꯨꯅ ꯃꯄꯥꯟꯗꯁꯨ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯅ ꯇꯝꯃꯤ ꯃꯪꯒꯤ ꯊꯣꯡꯅꯥꯎꯗ ꯇꯞꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯀꯣꯛ ꯇꯪꯈꯥꯏ ꯃꯤꯠ ꯑꯅꯤ ꯑꯗꯨꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯏ ꯃꯪꯒꯤ ꯀꯤꯕꯅ ꯀꯞꯂꯛꯏ ꯃꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯍꯤꯗꯥꯛ ꯐꯖꯅ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯤ ꯀꯨꯟꯖꯣꯅ ꯁꯥꯗꯣ ꯑꯣꯠꯂꯒ ꯀꯣꯊꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯊꯣꯡꯗꯣ ꯀꯩꯒꯨꯝꯕ ꯑꯃꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯄꯒꯨꯝꯅ ꯇꯥꯏ ꯃꯣꯏ ꯃꯔꯤ ꯌꯦꯡꯉꯤ ꯊꯣꯡꯗ ꯍꯨꯏ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯝꯃꯤ ꯁꯪꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯅꯨꯕꯤ ꯑꯃꯅ ꯅꯥꯍꯦꯗꯨꯅ ꯀꯞꯄꯒ ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯝꯃꯤ ꯃꯣꯏ ꯑꯍꯨꯝꯗꯤ ꯀꯤꯕꯅ ꯂꯣꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯀꯨꯟꯖꯣ ꯃꯌꯥꯗꯒꯤ ꯁꯥꯗꯨꯝꯗꯨ ꯐꯥꯎꯕ ꯁꯥꯏꯕ ꯀꯥꯎꯔꯝꯃꯤ ꯑꯆꯧ ꯇꯞꯅ ꯂꯦꯞꯈꯠꯂꯤ ꯑꯗꯨꯒ ꯊꯣꯡꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯣꯡꯗꯨꯒꯤ ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯇꯣꯛ ꯇꯣꯛ ꯊꯤꯜꯂꯛꯏ ꯃꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯉꯁꯤꯗꯤ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯁꯤꯔꯅꯤꯁꯦ ꯃꯪꯒꯤꯅ ꯑꯆꯧ ꯊꯣꯛꯈꯤꯅꯣ ꯊꯣꯡꯗꯨ ꯍꯥꯡꯒꯅꯨ ꯑꯆꯧꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯉꯤ ꯅꯥꯀꯟꯗ ꯉꯥꯛꯂꯤꯕ ꯆꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯃꯨꯔꯤ ꯃꯨꯔꯤ ꯑꯃꯝꯕ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯃꯈ꯭ꯋꯥꯡ ꯀꯣꯟꯅ ꯃꯝꯂꯤ ꯃꯝꯂꯤ ꯎꯏ ꯑꯗꯨꯒ ꯑꯆꯧꯗꯨ ꯈꯔ ꯀꯤꯕ ꯐꯥꯎꯏ ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯍꯨꯏꯒ ꯂꯩꯕ꯭ꯔꯣ ꯅꯣꯏ ꯑꯗꯨꯗꯒ ꯂꯩꯇꯦꯗ ꯀꯅꯥꯅꯣ ꯑꯍꯜ ꯅꯪꯕꯣ ꯅꯣꯡ ꯃꯃꯤꯠ ꯐꯥꯛꯂꯛꯏ ꯍꯅꯨꯕꯤꯗꯨ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯎꯏ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯆꯧ ꯇꯝꯅ ꯑꯩꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯆꯧ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡꯗꯨ ꯊꯤꯡꯉꯤ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ ꯀꯨꯟꯖꯣꯅ ꯀꯅꯥꯅꯣ ꯑꯆꯧ ꯅꯪꯅ ꯈꯪꯂꯒ ꯆꯦꯟꯁꯤꯜꯂꯛꯏꯁꯦ ꯃꯩ ꯍꯧ ꯀꯨꯟꯖꯣ ꯃꯩ ꯍꯧ ꯌꯨꯗꯤ ꯀꯗꯥꯏꯅꯣ ꯑꯆꯧꯅ ꯌꯨꯗꯨ ꯄꯥꯏꯔꯒ ꯊꯛꯆꯤꯜꯂꯤ ꯃꯣꯏ ꯑꯍꯨꯝꯁꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯀꯨꯟꯖꯣ ꯇꯞꯅ ꯁꯥꯗꯨ ꯁꯥꯏꯔꯒ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯃꯣꯏ ꯃꯔꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯀꯨꯟꯖꯣ ꯇꯞꯅ ꯁꯥꯗꯨ ꯀꯣꯊꯔꯒ ꯆꯥꯏ ꯃꯊꯟꯇ ꯅꯣꯡꯌꯥꯏꯅ ꯇꯞꯅ ꯅꯊꯟꯇ ꯆꯥ ꯂꯩꯔꯕꯣ ꯀꯣꯊꯔꯛꯑꯣ ꯑꯆꯧꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯀꯨꯟꯖꯣ ꯁꯥꯗꯨ ꯀꯣꯊꯔꯒ ꯍꯥꯞꯀꯦ ꯍꯦꯛ ꯇꯧꯕꯒ ꯉꯥꯛꯂꯤꯕ ꯊꯣꯡ ꯑꯗꯨ ꯇꯥꯔꯛꯇꯨꯅ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ ꯃꯣꯏ ꯃꯔꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯂꯨꯏ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯗꯨ ꯎꯏ ꯃꯣꯏ ꯃꯔꯤ ꯊꯛ ꯊꯛ ꯅꯤꯛꯏ ꯅꯣꯡ ꯃꯃꯤꯠ ꯑꯃꯨꯛ ꯈꯥꯛꯂꯛꯏ ꯃꯄꯥꯟꯗ ꯂꯦꯞꯂꯤꯕ ꯃꯤ ꯑꯗꯨ ꯃꯣꯏꯅ ꯍꯥꯠꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨ ꯏ ꯅꯥꯏ ꯇꯩꯗꯨꯅ ꯐꯤꯕꯝ ꯀꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯣꯏ ꯃꯔꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯅꯩ ꯑꯗꯨꯒ ꯊꯣꯡꯗꯨ ꯃꯊꯟꯇ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯀꯅꯥꯝꯇ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯣꯏ ꯃꯔꯤꯗꯨ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯣꯏ ꯃꯔꯤ ꯅꯤꯁꯥ ꯍꯟꯈ꯭ꯔꯦ ꯃꯪꯒꯤꯒ ꯅꯣꯡꯌꯥꯏꯒ ꯀꯞꯄ ꯍꯧꯔꯛꯂꯦ ꯃꯪꯒꯤꯅ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯑꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯔꯅꯤ ꯑꯆꯧ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯔꯗꯣꯏꯔꯣ ꯁꯤꯔꯅꯤ ꯑꯩꯈꯣꯏꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯍꯅꯨꯕꯤꯗꯣ ꯕꯨꯠ ꯑꯣꯜꯂꯛꯑꯦ ꯃꯪꯒꯤꯒ ꯅꯣꯡꯌꯥꯏꯒꯅ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯆꯧꯅ ꯍꯥꯠꯄꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯗꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯍꯥꯠꯄꯤꯒꯅꯨꯀꯣ ꯏꯕꯣ ꯑꯆꯧ ꯁꯥꯎꯔꯛꯇꯨꯅ ꯃꯪꯒꯤꯗ ꯀꯥꯎꯏ ꯃꯪꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯇꯥꯁꯤꯜꯂꯤ ꯃꯪꯒꯤ ꯀꯤꯕꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯅꯤꯡ ꯃꯌꯥꯗ ꯍꯅꯨꯕꯤ ꯑꯗꯨ ꯅꯥꯍꯦꯗꯨꯅ ꯀꯞꯂꯒ ꯆꯠꯄ ꯍꯧꯔꯛꯂꯦ ꯃꯪꯒꯤ ꯀꯤꯃꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯂꯦ ꯍꯅꯨꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯁꯨ ꯇꯥꯕ ꯂꯦꯞꯈꯤ ꯅꯣꯡ ꯇꯥꯕ ꯂꯦꯞꯈꯤꯕꯗꯒꯤ ꯁꯥꯏꯖꯤꯟꯗꯒꯤ ꯅꯣꯡꯂꯤꯛ ꯇꯞ ꯇꯞ ꯇꯥꯔꯤ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯆꯧꯅ ꯃꯪꯒꯤ ꯍꯧꯒꯠꯂꯣ ꯊꯣꯡꯗꯨ ꯍꯥꯡ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯦꯜꯍꯧꯔꯁꯦ ꯑꯩ ꯍꯧꯒꯠꯂꯔꯣꯏ ꯑꯩ ꯉꯝꯃꯔꯣꯏ ꯅꯣꯡꯌꯥꯏ ꯅꯪ ꯊꯣꯡꯗꯨ ꯍꯥꯡ ꯆꯠꯂꯁꯦ ꯑꯩꯈꯣꯏ
ꯑꯩꯗꯤ ꯇꯜꯂꯦ ꯅꯪ ꯄꯨꯔꯁꯨ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯀꯨꯟꯖꯣꯅ ꯃꯔꯨꯞ ꯍꯥꯡꯉꯨꯅꯨ ꯊꯣꯡꯗꯣ ꯑꯆꯧ ꯇꯞꯅ ꯃꯩ ꯌꯥꯎꯕ ꯃꯩꯇꯥꯜ ꯑꯣꯜꯂꯕꯁꯤꯡ ꯑꯗꯨ ꯈꯔ ꯏꯟꯁꯤꯜꯂꯒ ꯀꯥꯝꯃꯤ ꯃꯩ ꯀꯥꯝꯕꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯍꯅꯨꯕꯤꯗꯨꯁꯨ ꯃꯩ ꯀꯥꯝꯕꯒꯨꯝꯅ ꯎꯔꯤ ꯀꯨꯟꯖꯣꯅ ꯀꯨꯟꯖꯣ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯅꯣꯡꯌꯥꯏꯗꯤ ꯐꯤ ꯃꯥꯡꯂꯝꯃꯤ ꯑꯆꯧ ꯃꯩꯗꯣ ꯀꯩꯅꯣ ꯀꯨꯟꯖꯣ ꯅꯪꯒꯤ ꯅꯥꯀꯟꯗ ꯑꯆꯧ ꯑꯃꯨꯛ ꯀꯥꯝꯃꯤ ꯃꯩꯗꯨ ꯕꯪ ꯂꯥꯎꯅ ꯆꯥꯛꯂꯛꯏ ꯍꯅꯨꯕꯤ ꯏꯅ ꯃꯀꯣꯛꯇꯨ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯣꯏ ꯃꯔꯤ ꯆꯞ ꯃꯥꯟꯅꯅ ꯂꯥꯎꯏ ꯑꯆꯧ ꯍꯧꯒꯠꯂꯒ ꯊꯣꯡ ꯍꯥꯡꯂꯒ ꯆꯦꯟꯒꯦ ꯇꯧꯏ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨ ꯀꯣꯂꯤ ꯀꯣꯂꯤ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯃꯨꯛ ꯑꯆꯧ ꯆꯦꯟꯅꯕ ꯇꯧꯏ ꯇꯨꯡꯗꯒꯤ ꯁꯥ ꯑꯃꯅ ꯆꯤꯛꯂꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯅ ꯂꯥꯎꯔꯤꯁꯤꯕꯣ ꯀꯅꯥ ꯇꯥꯕꯒꯦ ꯍꯣꯏꯃ ꯉꯥꯏꯈꯣ ꯍꯅꯨꯕꯤ ꯑꯝꯇ ꯉꯥꯏꯈꯣ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯑꯆꯧ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯒ ꯊꯅꯝꯃꯤ ꯊꯣꯡ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯃꯣꯏꯅ ꯂꯥꯎꯕꯗ ꯀꯅꯥꯁꯨ ꯇꯥꯔꯝꯗꯦ ꯑꯇꯦꯛꯄ ꯊꯣꯡꯅꯥꯎ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯣꯏ ꯃꯔꯤ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯤꯠ ꯂꯥꯎꯅ ꯄꯥꯡꯂꯒ ꯑꯗꯨꯒ ꯊꯣꯡꯗꯨ ꯁꯕꯥꯛ ꯐꯥꯛꯅ ꯈꯪꯍꯥꯡ ꯍꯥꯡꯇꯣꯔꯛꯂꯒ ꯍꯨꯏ ꯃꯀꯣꯛ ꯑꯃ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯪꯁꯤꯜꯂꯛꯏ ꯃꯣꯏ ꯃꯔꯤ ꯇꯝꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯁꯤꯜꯂꯛꯏ ꯍꯨꯏ ꯑꯗꯣ ꯁꯤꯗꯤ ꯍꯅꯨꯕꯤꯒꯤ ꯍꯨꯏ ꯃꯀꯣꯛꯇꯨꯅꯦ ꯀꯨꯟꯖꯣ ꯅꯪꯕꯨ ꯃꯀꯣꯛ ꯆꯥꯒꯦ ꯍꯥꯏꯗꯥꯏꯅꯦ ꯇꯨ ꯆꯥꯔꯣ ꯑꯗꯨꯗ ꯂꯩꯔꯕꯅꯤ ꯆꯥꯅꯤꯡꯗꯦꯕꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯆꯧꯅ ꯏ ꯇꯩꯔꯕ ꯍꯨꯏ ꯃꯀꯣꯛ ꯑꯗꯨ ꯃꯈꯣꯡꯅ ꯀꯥꯎꯊꯣꯛꯈꯤ ꯀꯥꯆꯤꯜ ꯑꯃꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯁꯤꯟꯈꯤ ꯍꯨꯏ ꯃꯀꯣꯛ ꯑꯗꯨ ꯃꯣꯏꯅ ꯎꯇꯨꯞꯅ ꯀꯟꯕꯗ ꯈꯣꯡꯕ ꯑꯗꯨꯃꯥꯏꯅ ꯈꯣꯡꯂꯛꯏ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨ ꯊꯔꯣ ꯊꯔꯣ ꯁꯪ ꯃꯅꯨꯡꯗꯨꯗ ꯆꯦꯜꯂꯤ ꯃꯄꯥꯟꯗꯅ ꯍꯅꯨꯕꯤ ꯑꯗꯨ ꯅꯥꯍꯩꯔꯒ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯑꯆꯧ ꯍꯥꯡꯂꯤꯕ ꯊꯣꯡꯂꯣꯝꯗ ꯀꯟꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯧꯕꯨꯛꯂꯣꯝꯗ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯃꯝꯕꯅ ꯃꯥ ꯃꯁꯥ ꯀꯔꯥꯏꯗ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯂꯦꯞꯇꯅ ꯆꯦꯜꯂꯛꯄꯅ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯜ ꯌꯧꯔꯝꯃꯤ ꯑꯩꯅ ꯆꯦꯜꯂꯤꯕꯁꯤ ꯀꯔꯥꯏꯗꯅꯣ ꯇꯨꯔꯦꯜꯁꯤꯅ ꯀꯃꯥꯏꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯈꯪꯗ꯭ꯔꯕ ꯑꯆꯧ ꯈꯨꯔꯨ ꯈꯨꯟꯗꯨꯅ ꯐꯝꯊꯩ ꯅꯣꯡ ꯀꯟꯅ ꯀꯟꯅ ꯇꯥꯔꯛꯂꯦ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯍꯅꯨꯕꯤꯒ ꯍꯨꯏꯒ ꯍꯥꯠꯂꯒ ꯐꯨꯝꯖꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯔꯝꯃꯤ ꯍꯅꯨꯕꯤ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯦ ꯑꯆꯧꯒꯤ ꯑꯀꯣꯏꯕꯗ ꯑꯁꯣꯝꯗꯅ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯍꯨꯏ ꯃꯀꯣꯛ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯑꯆꯧꯅ ꯑꯩꯒꯤ ꯃꯇꯝ ꯁꯨꯔꯦꯗꯅ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯕꯒꯤ ꯄꯥꯞꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯐꯪꯒꯗꯧꯔꯤꯕꯁꯦ ꯑꯩꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯐꯃꯨꯡꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯒꯗꯕꯅꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯣꯡꯐꯝꯗ ꯇꯨꯝꯕ ꯇꯥꯔꯕꯀꯣ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯑꯆꯧꯒꯤ ꯃꯈꯣꯡꯗ ꯁꯥ ꯑꯃꯅ ꯆꯤꯛꯇꯨꯅ ꯍꯅꯨꯕꯤ ꯐꯨꯝꯖꯤꯟꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯆꯤꯡꯊꯔꯝꯃꯤ ꯑꯆꯧ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯑꯆꯧꯒꯤ ꯂꯦꯡꯖꯨꯝꯗ ꯄꯠꯂꯤ ꯄꯠꯂꯤ ꯇꯧꯔꯕ ꯍꯅꯨꯕꯤꯒꯤ ꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯑꯆꯧꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯑꯆꯧ ꯆꯪꯉꯣꯅꯦ ꯑꯆꯧ ꯇꯨꯝꯅꯤꯡꯗ꯭ꯔꯣ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯑꯃꯨꯕꯤ ꯅꯪ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦ ꯑꯁꯨꯝꯅ ꯑꯆꯧ ꯃꯣꯡꯐꯝ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯆꯧꯒꯤ ꯈꯨꯠ ꯅꯥꯝꯃꯇꯪꯅ ꯃꯊꯛꯇ ꯊꯤꯡꯀꯠꯂꯒ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯥꯆꯤꯟꯗ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯍꯥꯡꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯏꯕ ꯂꯦꯞꯇꯦ ꯃꯅꯤꯡ ꯃꯌꯥꯗ ꯅꯥꯍꯦꯕꯁꯨ ꯂꯦꯞꯇꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯃꯝ ꯑꯉꯥꯟ ꯃꯇꯝ ꯌꯧꯔꯛꯂꯦ ꯇꯝꯅꯕ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈ꯭ꯔꯦ ꯊꯣꯡꯅꯥꯎ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯐꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯍꯅꯨꯕꯤ ꯍꯥꯠꯄ ꯌꯥꯎꯗꯕꯅꯤꯅ ꯀꯩꯁꯨ ꯇꯧꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯃꯪꯒꯤꯒ ꯅꯣꯡꯌꯥꯏꯒꯅ ꯍꯣꯏ ꯃꯔꯨꯞ ꯀꯨꯟꯖꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡꯉꯥꯜꯂꯛꯑꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯦꯜꯍꯧꯔꯁꯤꯔꯥ ꯍꯣꯏ ꯆꯦꯜꯍꯧꯔꯁꯦ ꯃꯣꯏ ꯑꯍꯨꯝ ꯇꯞꯅ ꯊꯣꯛꯂꯛꯏ ꯈꯨꯠ ꯁꯝꯅꯗꯨꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯁꯪ ꯃꯅꯨꯡꯗꯒꯤ ꯑꯆꯧꯅ ꯅꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯀꯨꯟꯖꯣ ꯅꯪꯗꯤ ꯍꯥꯎꯔꯕ ꯁꯥ ꯊꯣꯡꯕꯁꯦ ꯆꯥꯗꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯂꯥꯎꯍꯦ ꯑꯩꯗꯤ ꯀꯣꯊꯕ ꯍꯧꯔꯤꯍꯦ ꯍꯥꯎꯏꯍꯦ ꯑꯦ ꯃꯔꯨꯞ ꯑꯆꯧꯗꯤ ꯃꯅꯨꯡꯗ ꯂꯩꯁꯤꯗꯤ ꯃꯥꯗꯤ ꯆꯦꯟꯗꯦꯅ ꯑꯆꯧ ꯃꯇꯨꯝ ꯑꯝꯇ ꯆꯥꯈꯤꯒꯦ ꯃꯪꯒꯤꯒ ꯅꯣꯡꯌꯥꯏꯒꯅ ꯆꯠꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯗꯤ ꯊꯤꯕꯣꯡ ꯌꯥꯎꯕꯅ ꯑꯆꯧ ꯂꯩꯔꯤ ꯃꯇꯥꯒꯨꯝꯅ ꯆꯪꯈ꯭ꯔꯦ ꯃꯕꯥꯅꯤꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤ ꯆꯦꯟꯁꯤ ꯀꯗꯥꯏ ꯆꯠꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯀꯨꯟꯖꯣꯅ ꯃꯔꯨꯞ ꯑꯆꯧ
ꯃꯩꯗꯣ ꯀꯥꯝꯃꯣ ꯎꯗ꯭ꯔꯦ ꯑꯝꯇ ꯍꯣꯏ ꯀꯥꯝꯒꯦꯅꯦ ꯃꯕꯥꯅꯤꯁꯨ ꯆꯪꯉꯣ ꯍꯥꯏꯌꯨꯗꯅ ꯃꯪꯒꯤ ꯅꯣꯡꯌꯥꯏ ꯂꯥꯛꯑꯣ ꯅꯣꯡꯉꯥꯟꯗꯧꯔꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯄꯨꯟꯅ ꯃꯪꯒꯤꯒ ꯅꯣꯡꯌꯥꯏꯒ ꯂꯧꯕꯨꯛꯀꯤ ꯃꯇꯥꯏꯗ ꯃꯣꯡꯁꯣꯡ ꯑꯃꯗ ꯀꯅꯥꯅꯣ ꯑꯃꯅ ꯐꯤꯕꯝ ꯀꯥꯏꯅ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯄ ꯃꯔꯛ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤꯕꯒꯨꯝ ꯎꯏ ꯃꯕꯥꯅꯤ ꯁꯪ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯀꯨꯟꯖꯣ ꯑꯆꯧ ꯑꯝꯇ ꯎꯗ꯭ꯔꯦ ꯃꯩ ꯀꯥꯝꯃꯣ ꯃꯩ ꯊꯥꯎꯑꯣ ꯍꯣꯏꯅꯦ ꯃꯩ ꯀꯥꯝꯒꯦꯅꯦ ꯀꯨꯟꯖꯣ ꯀꯥꯝꯃꯧꯁꯦ ꯀꯟꯅ ꯀꯨꯟꯖꯣꯅ ꯃꯩꯗꯨ ꯀꯟꯅ ꯀꯥꯝꯃꯤ ꯃꯩꯉꯥꯜ ꯃꯔꯛꯇ ꯑꯆꯧ ꯑꯀꯤꯕ ꯃꯁꯛꯇ ꯏ ꯇꯩꯔꯕ ꯃꯤꯠꯐꯝ ꯀꯥꯏꯅ ꯅꯣꯛꯇꯨꯅ ꯐꯝꯕꯗꯨ ꯎꯏ ꯃꯪꯒꯤꯒ ꯅꯣꯡꯌꯥꯏꯒ ꯂꯥꯎꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯆꯦꯟꯒꯦ ꯇꯧꯏ ꯃꯄꯥꯟꯗꯁꯨ ꯀꯅꯥꯅꯣꯃ ꯂꯩꯕꯒꯨꯝ ꯇꯧꯏ ꯀꯨꯟꯖꯣꯅ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯑꯃꯨꯛ ꯀꯞꯄꯩꯗꯨꯅ ꯀꯨꯟꯖꯣ ꯅꯪꯒꯤ ꯅꯥꯀꯟꯗ ꯐꯝꯃꯤꯗꯣ ꯑꯆꯧ ꯅꯠꯇꯤꯌꯦ ꯚꯨꯠꯅꯦ ꯚꯨꯠ ꯑꯁꯦꯡꯕꯔꯣ ꯃꯪꯒꯤ ꯑꯁ ꯃꯩꯗꯨ ꯀꯥꯝꯃꯨꯅꯦ ꯀꯨꯟꯖꯣ ꯁꯥꯁꯦ ꯎꯗ꯭ꯔꯦꯅꯦ ꯃꯕꯥꯅꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯀꯤꯃꯜꯂꯤꯍꯦ ꯅꯪꯁꯨ ꯀꯨꯟꯖꯣ ꯄꯥꯛꯊꯔꯒ ꯑꯃꯨꯛ ꯀꯥꯝꯃꯤ ꯃꯩꯉꯥꯜ ꯃꯔꯛ ꯑꯗꯨꯗ ꯑꯆꯧꯒꯤ ꯃꯅꯥꯛꯇ ꯍꯅꯨꯕꯤꯗꯨ ꯐꯤꯕꯝ ꯀꯥꯏꯅ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯪꯒꯤ ꯅꯣꯡꯌꯥꯏ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯈꯤ ꯀꯨꯟꯖꯣ ꯑꯃꯨꯛ ꯀꯤ ꯑꯆꯧ ꯃꯩꯁꯦ ꯆꯥꯛꯇ꯭ꯔꯦ ꯅꯪ ꯑꯝꯇ ꯀꯥꯝꯃꯣ ꯃꯕꯥꯅꯤꯗꯤ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯣꯏ ꯑꯆꯧꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯥꯏꯊꯣꯡꯗ ꯏꯅ ꯌꯣꯝꯂꯕ ꯁꯛꯇꯝ ꯐꯤꯕꯝ ꯁꯣꯛꯅ ꯃꯩ ꯀꯥꯝꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯀꯨꯟꯖꯣ ꯀꯟꯅ ꯂꯥꯎꯏ ꯃꯩꯗꯨ ꯈꯪꯆꯥꯛ ꯆꯥꯛꯂꯛꯏ ꯅꯥꯀꯟꯗ ꯍꯅꯨꯕꯤꯗꯨꯁꯨ ꯃꯩ ꯀꯥꯝꯒꯗꯕꯒꯤ ꯐꯤꯕꯝ ꯁꯣꯛꯅ ꯄꯥꯛꯊꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄꯥꯈꯠꯇꯨꯅ ꯁꯤꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯑꯍꯜ ꯑꯃꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯟꯖꯣꯅ ꯆꯞ ꯇꯤꯡꯂꯗꯨꯅ ꯃꯃꯤꯠ ꯂꯥꯎꯅ ꯄꯥꯡꯂꯒ ꯁꯤꯔꯝꯕ ꯑꯗꯨ ꯎꯔꯛꯏ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯊꯣꯛꯅꯔꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯃꯪꯒꯤꯒ ꯅꯣꯡꯌꯥꯏꯒꯁꯨ ꯈꯔ ꯂꯥꯞꯅ ꯂꯧꯕꯨꯛꯇ ꯀꯨꯟꯖꯣꯒꯤ ꯈꯨꯁꯤ ꯑꯗꯨꯃꯛ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯐꯠꯇ꯭ꯔꯕ ꯃꯣꯏ 4 ꯁꯨꯗꯥꯏꯅꯦ ꯑꯃꯗꯤ ꯀꯗꯥꯏꯗ ꯁꯤꯔꯤꯕꯖꯥꯠꯅꯣ ꯁꯪꯁꯤꯗ ꯃꯣꯏꯗꯤ ꯁꯥꯒ ꯊꯣꯡꯂꯒ ꯆꯥꯔꯝꯂꯤꯕ ꯑꯣꯏꯔꯦ ꯀꯃꯥꯏꯅꯕꯨ ꯁꯤꯔꯝꯂꯤꯕꯅꯣ ꯃꯣꯏ ꯃꯁꯦꯟ ꯍꯥꯠꯅꯕꯁꯨ ꯃꯥꯟꯗꯦ ꯑꯇꯣꯞꯄ ꯑꯍꯜ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯆꯧꯗꯨꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕꯖꯥꯠꯅꯣ ꯁꯤꯔꯗꯤ ꯃꯥꯁꯨ ꯁꯤꯕꯅ ꯐꯩꯅꯦ ꯃꯌꯥꯝ ꯌꯦꯡꯁꯤ ꯑꯃꯗꯨ ꯑꯁ꯭ꯋꯥꯏꯗꯒ ꯁꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯆꯧꯕꯨ ꯊꯤ ꯁꯤꯔꯤꯕ ꯃꯣꯏꯒꯤ ꯃꯤ ꯑꯃꯠꯇ ꯀꯞꯇꯦ ꯃꯣꯏ ꯁꯤꯕꯗ ꯅꯍꯥ ꯑꯃꯅ ꯌꯥꯝꯅ ꯀꯤꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯃꯌꯥꯝꯗꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯈꯨꯠ ꯉꯥꯛꯇ ꯂꯩꯍꯧꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯃꯣꯡꯐꯝ ꯑꯗꯨ ꯇꯧꯔꯒ ꯌꯦꯡꯕꯗꯗꯤ ꯍꯅꯨꯕꯤꯒꯤ ꯃꯊꯛꯇ ꯍꯨꯏ ꯃꯀꯣꯛ ꯑꯗꯨꯅꯦ ꯅꯥꯀꯜꯗꯅ ꯑꯆꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯂꯤ ꯀꯣꯂꯤ ꯐꯨꯝꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯍꯩ ꯁꯤꯡꯂꯕ ꯑꯍꯜꯁꯤꯡꯅ ꯑꯣ ꯃꯣꯏ 4 ꯑꯁꯤꯗꯤ ꯑꯍꯜ ꯑꯁꯤꯅ ꯍꯥꯠꯄ ꯑꯣꯏꯔꯦ ꯐꯠꯇ꯭ꯔꯕ ꯃꯣꯏ 4 ꯑꯁꯤꯅ ꯑꯍꯜ ꯑꯁꯤ ꯍꯥꯠꯇꯣꯛꯂꯒ ꯍꯨꯏꯁꯦ ꯆꯥꯔꯝꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯐꯨꯝꯖꯤꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯤ ꯑꯍꯜ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯣꯏ 4ꯕꯨ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕ ꯑꯐꯕꯅ ꯑꯐꯕ ꯐꯠꯇꯕꯅ ꯐꯠꯇꯕꯒꯤ ꯗꯣꯁꯥ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝ ꯑꯍꯜꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯄꯣꯂꯣꯏꯕꯤꯁꯤ ꯑꯍꯜ ꯑꯁꯤꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯅꯕ ꯃꯣꯏ 4 ꯑꯗꯨꯗꯤꯅꯦ ꯄꯪꯂꯧ ꯂꯧꯁꯤꯜꯂꯒ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯖꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯣꯂꯣꯏꯕꯤꯔꯝꯃꯤ ꯐꯠꯇ꯭ꯔꯕ ꯃꯣꯏ 4 ꯑꯗꯨꯕꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯈꯠꯅ ꯆꯩꯅꯕ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯃꯣꯏ 4 ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯀꯤꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯈꯤꯔꯝꯃꯤ